Irang asida red zone area singda Leiriba Meeyam gi Awat-Apa Ngasi Phaoba Leingakna Hangbiradaba amadi yengshinbiradaba Asi Laibak Thibani haina Peace and Progressive Committee Chakpa Phayeng gi President Angom Jiten phongdorakli Manipur Leingakki hanagi Minister Ningthauzam Biren gi Phayeng da leiba yumda pangthokpa paugi mifam amada wafam ase phongdokladuna Angom Jiten na makhatana hai Chahi ama farakadawraba lan asina hek haurakpadagi chingkhong chingyada leiriba khunja sing angakpa phangna awaba amaga loinana hinglibani village volunteer sing na pung kunmari ngak senduna leibana khunja sing ase kharam makhai safa na hingba ngambani asuk kuina chatharakliba irang asida chingkhong chingyada leiriba khunja sing karamba fibamda leiribagi haibadu nomata fawba lengaki maikaidagi yengshinbiradaba ase pendama fawi Lan asida lanjinaduna relief camp ta leiriba singi Awat-Apa menkhatpiriba asigumna chingkhong chingyada wane hingliba khunja singdasu mateng phanghaningi Lan asina maram oiraga khunja sing asi supam nongpham khangnatre senthok lambi leiraktaba asina hiram kayada sotharakpa natana mahai masin tamliba mahairoi singi school gi fi fawba thiba ngamnaraktabagi fibam dalakle nakalamaromda lanai school chalairiba singna Mahairoi singi fi lobagi matang asidaso mari lainaba singna miteng changhaninge hainaso mahakna makhatana phongdokhi school committee singduna haitare moina di akoi irang leitrabu manipur da leiriba loin order si yana phachadraga support asi moidi tasengna semilol amada lairi aisugi lamdu da akoi tangai phadana ming chandabe yaroi form fill up tawdabe yaroi just samana tawgodong ni haibana singbo simaina leiriba post ba kitang handhaningbogi wakhalgi apamba leijai aduna yarga de mari leina department sing na jo asumba mari leina ba mafam sing da sumbugi mi eng sanghaning bogi apamba government gi mai ge amju mari leina ba any CSO bo ro tongan tongan ba department leiriba sing na chaga tongan ba club organization leiriba mayam sigi mai ge gi su sumaina red zone gi jaga sta karam ba jaga da lojing roya da leiriba mafam all manipur da leiriba karam na CL ibno karam na CN ba karam na relief da leibno haibena sing du phajana khandok pira kan da adugi khudong sa ba so ma lojning nge haibagi apamba du ne aduga yarima di atup matamda lan si jo tasengna right time ai huji kuki ga mate ga koi lan sungna bisi tasengna ga di matam chaina puing da di khanje adu orga su lan si tasengna mahuksana khang ga hairga lap na te adu ga kuki ne tori ba nature si do yang ga di tasengna tumdri phawbada akoi tumle moi tumle adu phawbada tasengna lan thengna ningba gi apam di le